Governor National Highway Projects Review Twkhre, Manipurgi Governor Ajay Kumar Bhala Nangarang Raj Bhavanda High Level Security Review Meeting Pangthokraba matung Magadana State asida paikalagliba National Highway Projects Review Twkhre, meeting aduda state asida haudik paikalagliba tongan projects singi oiriba pibam review tawba yauna thabak sing asi mapung phana pangthoknaba honabada Thainariba khudongchadaba kayagi matangdasu kumna khanake. National Highways and Infrastructure Development Corporation Limitation NHIDCL ge Executive Director M. H. Dewalna State asigi tongan mafam ting paikalagliba construction working singi matangda detailed report ama thangki loinana thabak sing asi paikhanaba honabada ayetpa atingba kaya piriba sing adu laihandanaba governor gi meeting chingsin ke governor balagi maikaidege wafam sing taraba matungda mari lainaba official singda singnaba kaya mayoknariba adu mapung phana laksinaba amasung hairiba project sing matam chana loisinaba direction piki loinana state asida connectivity hengathanduna semit-lon gi phibam fagat hanabagi wafam chuthangki Ngasi review meeting aduda CRPF ki IG Rajendra Narayan Das, Additional PCCM amasung Manipur Land Resource Development ki Secretary yauna atay mari lainaba senior official kaya saruk yaki adopa thawdo amada Red Cross Senapati District Branch ki member singna ngasi Raj Bhavanda Manipuri Governor Ajay Kumar Bhala ga unakre loinana society asina humanitarian gi oiba thabak sing paikhatpada khudong chadaba kaya gi matangda paudang ki hairi Richter scale 5.6 yauna Twkhre ngasi ayu pung 13:03 rom tabada magnitude 5.6 rom oiba Richter scale da India amadi Myanmar ga tainaba mafamda Twkhre kiba adugi epicenter Manipur gi Kamjong district ki Somdaldagi Myanmar rom da chaurangna kilometer 8 lom chalaga leiba mafam amada oiki US Geological Survey gi matung ina ngasi Twkhre epicenter adugi aruba adu kilometer 10 rom oiki hairi ngasi Twkhre adu da Thawal district ki Wangjing da leiba Lamding Higher Secondary School da leiba relic camp ki building ki sarukara wall ceiling crack chakkhre adubu Twkhre adu da thoidongna amangata thokibagi paudi leite Manipuri sing lamda sara oire miyoi lising hombu hene relic camp ta awaba khangduna leiri haibasi MLA singna khangadabani tha kunithoi rom churaklaba Manipur thokliba lana si miyangi mihut oiriba aikhoigi MLA singna amata oina punchinduna apunbagi thawna pangaladu utuna lana si loisinaba hotnaba ngamdre Delhi gi lusingba singna chu lana si loisinaba lawfam thokpa thawrang adu chapchana lobidre Manipur masa sing waning laga wajau sening laga chijau haiba romda laithopaka chapmanare aduga aikhoigi lengak lon oriba MLA singna amata oina punchinduna Imalaibak Manipur kanaba lawfam thokpa thawrang adu lawgadabani Manipur da tholiba lana china maram oiduna masagi mayum maikai kuki terrorist singna tumna mai thakibadagi haudik relic camp ta sangda pamlauduna miyoi lising hompu hena leiri haibasi aikhoigi MLA singna khangadabani masi pumnamak asi kauthoklaga pamuna baromda Chief Minister oiningbagi misang khomna baromda aigi haiduna mang tharaga miyangi haibaduna tungda thamlaga thabak tawba asinadi afaba khak oiroi haibasi aikhoigi MLA singna khangpham thoi relic camp ta awaba khangduna leiriba asida MLA singi amadi achau asangi loinana leibaki Kamdong yaitonba singi masa masu amadi makoigi mama macha loinabi yaudi haiduna ningaidana laithoklabra haibagi miyangi wahang oiragli karigino haudik pawba Manipur thokliba lan asi MLA singna loisinba ngamdribase masina takpadi mathibong pandaba mareibang nungsidaba loinana makoibu mikhalgi matamda bot piduna miyangi mihut oihelagliba leibak miyambu masa khangde amadi nungside haibadu takpa natra dunadi haujik MLA oina leiriba sing ase mathangi mikhalda mirep oina chongthorakpa matamda kari oigani haibadu haujitagi hauna sana khangjinpham thoi miyangi mihut oiriba MLA sing chapchana leina miyangi oiba lengak ama sema ngamdaba haibasi loirabani Masina takpadi miyangi mihut oiriba MLA sing MLA oiba haibase karino haibadu mamutana khangjade haibadu takpani Manipur gi oiriba phibam asida center gi luchingba singna sananingba mawongda sanaba yagani maduna Manipur da PR thamjilakre animated suspension thamjinge haibadu thamjilaga leibak miyambu awaba pibani masi pumnamak kokhange hairabadi miyangi mihut oiriba MLA singi makhuta lai haibasi khangadabani Karigino haudik fawba BJP gi MLA sing amata oina punchinduna luchingba ama khanba ngamdriba masi nakoi masel famuna duna leibadagi natra nakoina famunaringaida leibak miyamdi khangen pam yawbaga chapmanare tunggi yumberel oihaugadawriba aikhoigi naharol singbu kangkhong chaiba haibadu leire
तसेंगबा लेबाक असे मपी मपा लेतबा लमजा सरागी लेबाक हाइबदो चप मानरे पुमनामा असे मियांगी मिहुत ओरिबा एमएलए नकोय लेना लेना नकोयगी नमांगदा थोहनबा नत्रा मरम अदुना एमएलए सिंग अमा तोयना पुनसिनगदबनी अदुगा अनौबा लुसिंगबा अमा खंदुना मणिपुरदा अनौबा लेंगाक अमा लेहंदुना इंगतबा मणिपुर अमा ओहनबा लौफम थोकपा थौदांग अदु लौबा ngamgadabani loinana hauji relief camp ta leiriba mioi lising hompu hena milu pirang kangdana awaba punchi marel amada leiri haiba kangadabani loinana makoibo masa masa gi mayumda hanjil handuna leitaba punchi amada lehenabagi lofom thokpa thodang adu MLA singna loba ngamgadabani Imphal West ki Singja Popida farm ama mai thadoklamle Imphal West district ki Sengmai police station gi manung chana leiba Khurkul amadi Harautel ga naknana leiba Singja Popida Mitai gi nga gi farm dragon fruit farm tawduna leiramba irang asina makhata na farming tawba ngamdana leirakiba farm ama sakangdaba singna Meina Tumna thadokpiramle police tagi fangma pawda thawdoga singarang nungtil pung 3 makhairom tabada thokibani hairiba farm tawriba miyoi edu leimakong singmangdagi haikham amutoi apokpi haikham ombi memchagi ni hairi farm asi haukiba lisingani kulhumdoi gi me humdagi haurakiba irang asina maram oiraga farm tawrambadagi makhatana changba yadana leirakiba mafamni farm asigi mapu oriba haikham amutoi irang asina maram oiraga relief camp da changja famlauduna leiribani Boseng Koseng is chairman amadi commissioner education as moral ground resign tawgadabani DW Anand Manipur gi tunglamchat pu manghanaba honariba Boseng amadi Koseng is chairman amasong Manipur lenga ki education SP commissioner moral ground fam thadokpam thoi haiduna Manipur Pradesh Youth Congress Committee gi president Wahengbam Ananda Twkhre wafam asinga si Koseng gi office mamangda paumi singa unabada fongdokladuna mana makhata na hai handak pangthokliba class 10 amadi 12 ki parikya da question paper leak oirakliba asti mahiroi khunai gi di yamna laibak thibani thawong asina niyam chumna lairik paduna parikya gi damak hona jariba mahiroi singi punsida chauna ninghanaba pokhale hairiba parikya sing asibu pangthokliba Bosem amadi Kosemna chekchindabadagi thawdokchi tholakpani Hiram asigi matangda oja khara fabada thawdok asi loisinba yaroi Bosem amadi Kosengi authority loinana education SP makok thongba official chingsu senarangani haibagi singnaba lei maram aduna Manipuri governor da Hiram asida meeting changbiduna tiganaba memorandum amasu pisilagani haina phongdoraki mahangna makhatana phongdokhibada Sahi khudingi koisalik oihalakliba asigi texak pumba lengangna pugadabani lengangna satharakliba thawong asidi aikhoyi khunai asida leiriba mahiroi singbu tapna tapna hanaba honarakpani tamna tamna hatpagi muhuta nongmaina kapkera thauri yalaga hatkera amukta tumna hatpiro pangthokliba parikya asi fagina te Manipurgi mahiroi singi laibak lebliba parikya asigi wahang chelik ohenduna mahiroi singi maraibak thinaba chilakpagi thawong yaba ngamloi parikya asibu thengnanaba kana honaduna makok thongba taba ngamnaba honadariba mahiroi singdadi pukning hantarangnaba machak oheli asigumba mawong maril tadaba chahi khudingi wahang teli oirakbagi thabak asi tinghaudrabadi haudik leiriba Manipur asidagi phibam yamna choktilakani madam leiringaida Bosem Kosengi chairman amadi education SP commissioner masana yajabaga loidana moral ground fam thadokadabani haina phongdoki Nakalani gi mungnabada amana waroisin purakpa pamlabasu amana yadrabadi waroisin purakpa ngamloi Manipur da miyang gi lenga inturaga assembly suspended animation thamlaga president rule gi lenga lona awonba ama purak lagani haidibasi karamba makal gi awon mano haibadu nainaningai oi haukiba me ahum lising ani kulhumdoi gi sin kuki zo narco terrorist singna khangawdana Manipur miyang gi matakta landaduna akhanana mitai miyang bu paktangna hatpagi chatharakpadagi Loikam naidaba watogi waroichin purakpa ngamdana leirakpa zahi ani mapung fajilakadauri lamhen to handba refugee terrorist singna mitai sing au mafamda hatba area domination chatharakpaga iroinana kukizogi oiba leibak semnaba landarakibagi mayokta mitai khunja singda hainaba amadi haunaruba tawdana apunbagi saktam ngangnaba lanthengnarikibani adubu center amadi state lengangna wathok asigi waroisin puraknaba honaringai cherakta letana landarakibadagi apunbagi saktam kaikhigadra haibagi mipaiba leirakiba adu singnarakiba singi mayokta khunja singna chapchana lepkadabani khunja singna chapchana lekadabagi apunbagi saktam ngatuna thamlakkibani adubu central government na khangawdana popular government ki chief minister resign taholakpa PR lengak thamlakre popular lengak leiringai miyangi apen penda apampamda amadi tawhaningba masung tawhaningdabagi wakatpam leirami adubu PR thangkibadagi miyangi wakatpam leitre kalabasu tabi dabagum maningtamna
ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯔꯩꯕꯥꯛ ꯃꯆꯥ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯈꯣꯡꯐꯝꯗꯒꯤ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯂꯥꯟꯗꯥꯕꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠꯀꯤ ꯒꯚꯔꯟꯃꯦꯟꯠꯀ ꯇꯣꯏꯅ ꯏ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯃꯇꯝ ꯁꯥꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯊꯤꯡꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤꯗꯤ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯗ꯭ꯔꯒꯀꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯍꯟꯅꯕ ꯅꯥꯔꯀꯣ ꯋꯥꯔꯐꯦꯌꯔ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯂꯥꯛꯁꯤꯟꯕ ꯑꯃꯗꯤ ꯉꯝꯈꯩꯒꯤ ꯑꯆꯦꯠꯄ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛꯁꯤꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯕ ꯌꯥꯇꯪ ꯄꯤꯔꯛꯄ ꯂꯩꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯒꯚꯔꯅꯔ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯈꯪꯍꯜꯂꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯑꯗꯨꯕꯨ ꯂꯥꯟꯗꯥꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯌꯦꯡꯒꯗꯕꯒꯤ ꯉꯥꯏꯅꯔꯤ꯫ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ (PR) ꯊꯝꯂꯛꯈꯤꯕ ꯑꯁꯤ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯈꯣꯡꯊꯥꯡ ꯑꯣꯏꯕꯅ ꯑꯊꯨꯕꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯍꯧꯕ ꯑꯃꯃꯝ ꯂꯩ꯫ ꯋꯥꯊꯣꯛ ꯑꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟꯁꯨ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛꯀꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯌꯦꯜꯍꯧꯃꯤ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯄꯥꯝꯂꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯍꯛꯊꯦꯡꯅꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯂꯧꯈꯠꯄ ꯈꯣꯡꯊꯥꯡꯁꯤꯡꯗ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯁꯨ ꯎꯕ ꯐꯪꯂꯤ꯫ ꯂꯩꯉꯥꯛꯅ ꯈꯨꯠꯂꯥꯏ ꯄꯤꯈꯠꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯗ ꯑꯌꯦꯠꯄ ꯌꯥꯎꯗꯅ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕ ꯐꯣꯔꯦꯅꯔꯁ ꯇꯤꯄꯀꯨꯀꯤꯖꯣꯒꯤ ꯀꯣꯇꯨ ITLF ꯑꯃꯗꯤ ꯀꯣꯇꯨ ꯏꯟꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯆꯧꯕ ꯁꯤꯡꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯃꯇꯝ ꯆꯥꯅ ꯂꯧꯈꯠꯇꯕ ꯊꯣꯛꯂꯕꯗꯤ, ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯈ꯭ꯔꯕ ꯂꯥꯟ ꯉꯥꯛꯂꯤꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯣꯏꯔꯛꯂꯕꯗꯤ, ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯂꯛꯄ ꯊꯣꯛꯂꯕꯗꯤ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯋꯥꯊꯣꯛ ꯑꯣꯏꯔꯛꯄ ꯌꯥꯏ꯫